No, 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 no. No, 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 Wow, si tahuan ko tong yan na ire. Wow ra.
wait. Ado aigi video loidri ma'am. Ado ma'am punamak aina mamang da tokiba singse entertain oina bagi damakta ni ma'am na phatana low biba leraga su low biganu ai isamang na lale haina haijari sini karigumba moina nungai taba hadi ena moi atopa mi da smana number se hadi moina ka nungai ta angona ka phu ga ladi ai mamang da noi ma'am da so haijari sini hadi ai thamoi sengna di lale ai lesai pakhangi damakta ai isa sakchage ado ma'am nokna birakanu ai sakpa ju haijade bako dumukpu ma'am na harauna baki damakta ai isei se sakchage na tawjabani ado khoi thabal ga yam chana ba dagi thawan matam da aina yam tajaba isei ne bako aina saktoi se ado nokna rakanu makhon ju thibani thier ju thina ai adum saage bako ada ready 1 2 3 ha maki sim lagi kiduna leirage ngasi gi thabal chongna na ba hojikan gi lesabi hadi lesabi macha dagi pakhang macha me amna ojuji oriba situation de si sei ga lo yaw bani ba adoi tapna me amda dum harage ba adagi panam komok de ba kena khut ka pai na duna jongleni thabal maga tan tha chani chilok na bado ngai ngam dari pakang thamoi ate kaure ade ina yam pamjaba part ma ga leba ko ina yam na pamjaba part china ma khakta leisha kanaga pamu bananga pukmin paumin na bathavaldi yade ko aina nungsiba ade na kana aina keri se ariyamba tahan ganu nangi damaktani haine ba kono paduga enu paduna ma haiba nate kusimgi nung shiva nate amakpa nung shiva thamoi da maru hullaga wakhal da mara takraba pangda batonu yengdu na leinu aina thabal chongli ngai ade dagi nuja khutta pai phangda pakhang thamoi khoi sauna yumda hala irang sibirakanu nachung bidana makok jingbige nangna bu khujeng paloi naradi bo nung siwari sagum sining tik na chong thok si khutka paloi nana ngana talak piu loi tri phau chong thuksi khutka paloi nana ani video se yeng bada nungara ga di aini amgi damakta haitai tana saksa bai sai sigi damakta like macha matang caption biro aduga comment to biro share to biro asigi che thaban chongba thaban matam da yamna chana bani. Hello everyone, welcome back to my YouTube channel and bye bye.